Mahiloisang amadi essential service natana hayingdagi numinini center yawn state lengaki loisang sing boycott lauthokle haina Kokomigi coordinator Somarendro Thoksomna phongdokrai ngasi lamphel leiba Kokomigi office ta pangthokiba pawgi mifam amada Somarendro Thoksomna makha taraduna Kokobina hojik oirakliba phibam masiga mari lenana sangsilakpa khongjanggi sarwam oina center gi makha da leiba loisang singda athingba thamduna lakibani Kokomina Manipur lengakta numit taret nigi manungda afasfa lauthokki gedabani kuki narco terrorist singi mathakta paktanana combing operation sathagadabani amadi handak Zakuradroda mioi taruk hatkibagi case NIA da sinagadabani haina demand tawduna lakibani lamdam asida India lengakna sathariba proxy war asigi lusingba oriba Union Home Minister Amit Shah su irang asi loisindriba fawba ngasidagi boycott tawre haiki mana makha taraduna Makataba Kongjang Sing Numinigi Matungda Miam Mipam Ama Pamlaga Lautok Lagani Boycott Manungda Lengaki official Singna Sagat Piduna office Kavirakanumadi Lekai Maira Pibimdi Club na Manak Padaleriva Lengaki staff Singna office Karakpada Ating Batamduna Koko Miamadi Miam Sangshiliba boycott Ashida Sagat Piduna Lebaki issue Sida Sarugabi Haiki Manipuru Tugainabagi as over Kuzin Torama India Gomena Kui Mete Singi Matakta Lathariba Kogi, Boxi war Sigi, Quidigi Marueva, Little Lawyer and Queen Miam and Longariba, Union Home Minister Amit Shah, Boxi Warasi, Luigi Pauba, Magasi, Manipurgi, Niamna, Bukotoba Haina Quegi, Okomigi, Makadegi, Manipur Yang Lunana, Map Bokot, Oring Sidagi Hona, Amana, Mitreni Matam Pig of Matunda, Quigi Emele, Untarun Sahitoba, Lunan Emele Nipana, Haya Piba, Dramato in Lakidava. Adugumba NDA whatever do the Mitre do Sukrabasu Mokona Patrol Trabanina, Manipuri Hojik Laiba, State Amadi Center Yauna, Lengaki, Losan Krimak, Hayenge Kogi, the Mini Chupnakoi, sat down Tojare. Adugamasida Kogi, Komtokadaba Kogi, Essential Servicing, Amadi Kogi Education Z, Akoi Komtok Sagani, Loina, Cookie Ministry and Yawise, Doctor Wydon Lapuni, Masiso Koi, Atubuda, Atuk Tragadi. Atau makan mayangi koi kongjang chalagani Manipur miyang loina haiba kongjang omusi hana la husage masih makata ba kongjang sing akoi masih minini sigi matong damu miyam thamjagan center ge mede state ke koi official shutdown si to mutamda laikai ga nangna leba official sing koi gi laikai ri club maira 5b maheroi khudimang na koi saruk sabuk ya ba mapung pa na koi gi do state ki oiba de center go official gi thing ba saruk ya view amadi mapung pa thabuk tomini chaibo du kokumi gi makai di thamjari state asigi employee sing su koi kokumi gi Haizeribat Hoji Bidaga, Yarika Kogi, operations in a Magi office, Lakadabusu, Hana Koi Kokomigi, Hogi, officials in a Apin Tojari.